Manipur Maitai Pangal Welfare Organization MMWO na lamdam asigi ayibasingbu pukning thaugatpa oina pangthorakpa Let Kayamuddin Pukhrimayum Memorial Function gi sarukama oina mahaki kunithoirak suba death anniversary lakliba July gi tang 18 ing 2015 numit asida Loktak Hall Manipur Press Club Imphal-da Let Kayamuddin Pukhrimayum Memorial Open Patriotic Poem Recitation Competition ama Pangthoklagani. Competition asigi winner singda ahanba prize ta lupa lising tara, ani suba prize ta lupa lising taret, ahum suba prize ta lupa lising mga amasung consolation prize singda mari suba dagina nipan suba position faubada lupa lising amamam amasung appreciation certificate for honor pizagani hairi. Competition asida saruk yaningba competitor singna form amadi isagi ayiba saireng adu July gi tang 10 faubagi manungda MMWO gi office hour da submit tauba yagani. Loinana competitor singna submit tawraklaba saireng adu July gi tang 18 da screening taugani hairi. Loinana competitor singna July gi tang 18 da isa gi saireng pathokani. Competition asida saruk yanabagi submit tawrakpa script adu isa na iba oigadabani. Saireng adu atopadagi copy tauba natraga mamangda publish taukiba saireng oiba yaroi. Saireng khudingmak Manipuri imalolda igadabani. Saireng adu patriotic oigadabani. Loinana saireng pathoknabagidamak competitor singda minute mari pigani hairi. Akupa marol gidamak MMWO gi Facebook page amadi WhatsApp number 7005885900 natraga 8837407648 tagi khangba yagani haina Manipur Maitai Pangal Welfare Organization MMWO gi Secretary General Firoz Khan Sangom Sumbamna Thadorakpa Cherolamana Fongdorakli.